ITLF Amasung CoTU na Lanna Uhannaba Hotnare Arambai Tenggol. Arambai Tenggol na Kangpukpi District ki manungsan ba Kangsup Singkong Kuldage. Kukizo micham mari mangan kre amade amana furaga sire haina hundoklam le haina Indigenous Tribal Leaders Forum ITLF Amasung Committee on Tribal Unity CoTU na Thorogli bachero lasi yumpham yaugdabani haina Arambai Tenggol gi control room operator Laisram Robas na thorakpa cherola mana phongdorok le Cherola sina Arambai Tenggol bu Lanna Uhannaba Hotnarakpani haibaga loinana wafam sing asiga Arambai Tenggol ga mari amata leina de marik chumba evidence leitana Arambai Tenggol bu atamna Lanna Uhannaba Hotnarakpasi ITLF CoTU gi khuzil thawrang ni haire ITLF CoTU na thorakpa cherol khuding da Arambai Tenggol gi ming panduna Arambai Tenggol bu hiram khuding da Lanna Uhannaba Hotnaraklibase kanglaipak asigi mapari ani mangkhiba mahiroi nupi macha amadi nupa macha mangkhiba masung Mitai macha kaya thiba khangdana leiriba sing asi ITLF CoTU na logtuna raga hatpa amade makoina sinba khuzil thawrang ngaktani haibadu takle Arambai Tenggol gi Laisram Robas na thorakpa atopa cherol amana iramdam kanglaipak sida leibiriba miyam gi mafamda Arambai Tenggol na wafam khara khanganjari hairaduna haujik Arambai Tenggol gi oiva Facebook page Insta account natraga Twitter na chingba social media da account hangba mata leite yekna bana hack tawrokhiba tungdage page adu sumangan khrabane Makata na Arambai Tenggol gi Facebook page natraga social media account amata semba su leite haujik social media da Arambai Tenggol saraga fake account makal hangduna katu karal thagalaktuna aikhoi masel marakta yengthina ba silak liba singa sida leibak miyam na thajabigan wamade Arambai Tenggol haina mingthonba Facebook page kaya thoraktuna thagalakpa posting da like react comment share natraga follow amata tawbigano thengnaba page singa du da message thajin bigano Madugi mahutta thengnaba page khudingmaki report tawbira uhaire